Hi viewers, I hojik asigi ai aroba lamthumbam yaure competition asigi first makok takraba adugumba saisakpi aduga unabagi khudong jabadu mayam lominasi hojik ai chanchiga unajage ahambada ai chanchigi ming leifam amadi chanchigi pokpa pokpigi maming hana hangjage hojikti ichanju ai nakta famire ado ahambada ichanchigi ming mayam da ai budi khangaba ko adu mayam khangdri banina mahaki laikai mahaki ima babagi maming mahaki masagi maming amtang mayam masadagi tang khangji ko okay ai changi ming thaibi Khongjom Samrame Laikai digi Khaimam India aigi pagi mingna Khaimam Lukoi aigi magi mingna Khaimam Hemabati okay hadagi Rock with Arun YouTube channel na sinkiba YouTube song competition asida channa makok takiba sida changi thamoida kari phawbage Yam nungaiba phawe do aije ahambadadi jum kwakan nungairamde da first tarakpuje yamna harawe wakhal nungairamde haji kai kino first tar oi hana wakhal nungaitrira natra kari kino azum first tarakpuje dum khalludaba adai sum ingonda sum henba yauna budda aijo pakhatpoi kai bo sum tawba da first tarakpoi wakhanje leirda first tarakpada sum haraubam pokpa Jame handaki competition asida yamna kogi tough over competitors kaya ma yauki fajana sakkiba kaya ma khonjel kaya yam fajaba kaya ma yauki adugumba mayam sing adudagi ichanjina likhalaktuna first agreement ado taragadi mangonda kitang excitement henna excitement oithokpado phafam thoi maramdi sei sida khonjel khak phajai haiduna lawba yadaba sei se kachin koya yona sakpa haiba ma leibanina tasengna haragadi sei se jury singna pirakpa markta basis tawrakanda khankibani masida aigi oiba kaisu yaujagide maram asinani adi mafam tongan mafum kaya dagi miyo singna competition asida first second third lawkribase ado makata na ina chanda hangjaning base sanje hojik class kya tambiri class 11 gari okay ado sanje saidi tambir jale kayam koirage sai tamrak base dum ai class 6 tagi sum tamjare adu de haisinadi sai tamlok pasi yam kuire ko adu isai tamlok kuirabani na isai gi knowledge isai asukimatik hairabani maduna su asi competition asida first aba ngamlubani nadra mayam okay adu tadi hojik atai makha chathadringe da sanji sai tamlok pasu kuire hairabani na mangondagi mahakna khwaidagi pamjaba isai makatang khoi sa anjage chanai khwaidagi pamjaba isai amtang sakpi aje isai maming je naitom satpi di adum ana sum pamje do singer maming di je kaujare do matem tang ngangjarake karigumba nangna khanbiraba aigi thamoida leiriba se nangbu nungsibagi mami se nangbu khanjariba aigi tause lepige naitom satpigum aina punsi sima nang tegi lepige naitom satpigum aina punsi sima nang tegi ayam nungai je yam phajagre isai je ko haidi tan adagi akogi music amata yaudana so chamba akogi chamba khonjel da thadori basi phawba da haidi mayamna haing tabada haidi mayamna tabada so ena nungai birangani na khanjai aina su interview lojari bi sana su yam nungai je haitare okay ado isai se ka oja kana da didanbi ahambadadi khongjom laibung manaktagi ai aja Indra Kumar da tame ado ani subadana aja James da tame do haji tam jarjina wangjingi lamding manaktagi aja bi show da tam jari okay tam leiba oja khodima loina dum phabanga tani nangna roibada tamiba hojik tammi hariba oja bi show khono su yamna masak munna khangbo jani fai tungda afawba singer ama oirakani haibagi thajaba ichandagi thamjari ado ichanche karigumba kanda khogi stage kadi ka khrabra stage kai mafam daga stage achouba mafam daga di sei sakrabage sakpa yaw khrabage adum tang haibiyo
ꯑꯩꯁꯦ ꯑꯣꯖꯥ ꯖꯦꯝꯁꯅ 2019ꯗ ꯑꯃꯨꯛꯇꯪ ꯁꯤꯟꯕꯗꯗꯤ ꯑꯩꯁꯦ ꯁ꯭ꯇꯦꯠ ꯀꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯝꯕ꯭ꯔꯥꯝ ꯃꯦꯟ ꯂꯩꯀꯥꯏꯗꯁꯨ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯁꯤꯟꯕꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯀꯥꯖꯈ꯭ꯔꯦ ꯑꯣꯀꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯖ ꯑꯆꯧꯕꯗꯤ ꯐꯪꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯑꯗꯣ ꯑꯁꯥ ꯊꯝꯁꯤ ꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯆꯧꯕ ꯁ꯭ꯇꯦꯖ ꯀꯌꯥ ꯐꯪꯗꯨꯅ ꯐꯥꯎꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯃꯔꯝꯗꯤ ꯑꯈꯪ ꯑꯍꯩ ꯑꯣꯖꯥ ꯀꯌꯥꯅ ꯄꯤꯔꯛꯇꯨꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯃꯀꯣꯛ ꯑꯣꯏꯅ ꯈꯜꯂꯛꯏꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯑꯣꯖꯥꯁꯤꯡꯅ ꯈꯪꯕꯗꯒꯤ ꯅꯪꯕꯨ ꯐꯥꯔꯁ ꯇꯥꯍꯜꯂꯛꯏꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯅꯪꯒꯤ ꯏꯖꯨꯀꯦꯁꯟ ꯂꯥꯏꯟꯒ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯇꯝꯕ ꯂꯥꯏꯟꯒ ꯏꯁꯩꯒ ꯑꯅꯤꯁꯤꯗꯗꯤ ꯍꯥꯏꯗꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯆꯠꯄꯒꯦ ꯑꯅꯤꯃꯛ ꯁꯨꯝ ꯆꯞ ꯃꯥꯟꯅꯅ ꯂꯨꯝꯃꯦ ꯑꯗꯣ ꯏꯁꯩꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯂꯨꯝꯁꯤꯜꯂꯦ ꯑꯅꯤꯃꯛꯄꯨꯗꯤ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯝ ꯑꯣꯀꯦ ꯍꯥꯏꯗꯤ ꯆꯨꯝꯃꯦ ꯑꯅꯤ ꯇꯨꯅ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯑꯃꯗꯤ ꯈꯤꯇꯪ ꯁꯣꯟꯕ ꯇꯥꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯩꯁꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯍꯥꯏꯗꯤ ꯑꯅꯤꯃꯛꯁꯦ ꯇꯨꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯣꯏ ꯈꯔꯕꯨꯗꯤ ꯋꯥꯗꯣꯏꯅꯤ ꯑꯅꯤꯃꯛ ꯇꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯋꯥꯕꯗꯤ ꯊꯦꯡꯅꯒꯅꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯊꯦꯡꯅꯔꯒ ꯃꯥꯏ ꯄꯥꯛꯄ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯏꯆꯟꯁꯦ ꯂꯥꯏꯔꯤꯛꯇꯁꯨ ꯊꯋꯥꯏ ꯍꯦꯟꯅ ꯌꯥꯎꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯃꯣꯠ ꯂꯩ ꯁꯨꯝ ꯊꯋꯥꯏ ꯌꯥꯎꯖꯒꯦ ꯁꯨꯝ ꯂꯥꯏꯔꯤꯛꯁꯤꯁꯨ ꯏꯁꯩꯁꯨ ꯁꯨꯝ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯊꯋꯥꯏ ꯌꯥꯎꯖꯒꯦ ꯁꯨꯝ ꯑꯗꯣ ꯏꯆꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅ ꯉꯁꯤ ꯏꯁꯩ ꯇꯝꯃꯛꯏꯁꯦ ꯀ꯭ꯂꯥꯁ 6ꯇꯒꯤ ꯏꯁꯩ ꯇꯝꯃꯛꯑꯦ ꯍꯥꯏꯔꯦ ꯑꯗꯣ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯁꯞꯄꯣꯔꯠꯇꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯞꯄꯣꯔꯠ ꯐꯖꯅ ꯇꯧꯕꯤꯕ꯭ꯔꯥ ꯃꯃꯥ ꯕꯕꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯁꯨꯝ ꯇꯧꯕꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯑꯣꯀꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯄꯥꯝꯖꯕ ꯂꯥꯏꯟꯗ ꯃꯃꯥ ꯃꯄꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯁꯨꯝ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯉꯥꯡꯗꯨꯒꯤ ꯑꯄꯥꯝꯕ ꯅꯠꯇꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯗ ꯏꯟꯅꯕ ꯍꯣꯠꯅꯩꯑꯕꯀꯣ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯗꯨꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯍꯥꯏꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯃꯁꯥꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯍꯟꯕ ꯉꯝꯕ ꯍꯥꯏꯗꯤ ꯂꯦꯞꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕ ꯍꯥꯏꯕꯁꯦ ꯑꯇꯥꯡꯕꯅꯤ ꯑꯣꯀꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯒꯗꯤ ꯃꯤꯅ ꯇꯥꯅꯤꯡꯗꯕ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯔꯛ ꯊꯠꯅ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯏꯁꯩꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤna ꯃꯔꯨ ꯑꯣꯏꯅ ꯉꯁꯤ ꯐꯥꯔꯁ ꯇꯥꯈ꯭ꯔꯕ ꯏꯆꯟꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯩ ꯈꯔ ꯇꯥꯍꯧꯁꯤ ꯃꯌꯥꯝ ꯌꯥꯏꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯒꯔ ꯅꯨꯄꯤꯁꯤꯡ ꯁꯩꯁꯛꯄꯤꯁꯤꯗꯤ ꯀꯅꯥꯅꯤ ꯑꯣꯖꯥ ꯁꯨꯔꯃꯥ ꯑꯗꯩ ꯑꯣꯖꯥ ꯄꯨꯁꯄꯔꯥꯅꯤ ꯁꯨꯝ ꯃꯣꯏ ꯑꯅꯤꯁꯦ ꯏꯄꯥꯝ ꯄꯥꯝꯖꯩ ꯑꯣꯀꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯁꯩꯁꯛꯄꯤ ꯉꯥꯛꯇꯅꯤ ꯑꯣꯖꯥꯁꯤꯡ ꯀꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯄꯨꯁꯄꯔꯥꯅꯤ ꯑꯃꯗꯤ ꯑꯣꯖꯥ ꯁꯨꯔꯃꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯩꯁꯛꯄꯤ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯁꯩꯁꯛꯄꯤ ꯑꯅꯤꯁꯤꯒꯤ ꯆꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇꯪ ꯁꯛꯄꯤꯌꯨ ꯑꯣꯖꯥ ꯁꯨꯔꯃꯥꯅ ꯔꯤꯃꯦꯛ ꯇꯧꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯑꯩ ꯁꯛꯆꯒꯦ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯒꯦ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯏ ꯏꯅꯥꯛꯇꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯒ ꯊꯃꯣꯏꯗꯗꯤ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯏ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯏ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯍꯥꯏꯗꯤ ꯇꯥꯔꯤꯕ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯤꯕ ꯑꯩ ꯐꯥꯎꯕ ꯏꯁꯩꯁꯦ ꯉꯪꯅꯤꯡꯂꯛꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕꯗꯣꯀꯣ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯐꯥꯔꯁ ꯇꯥꯈ꯭ꯔꯕ ꯁꯩꯁꯛꯄꯤ ꯑꯃꯅ ꯁꯛꯂꯛꯏꯕ ꯏꯁꯩꯅꯤ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯒꯅꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯏꯆꯟꯗ ꯍꯪꯖꯅꯤꯡꯉꯤꯕꯁꯦ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯗꯤ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯏꯆꯟꯁꯦ ꯆꯠꯄꯤꯒꯦꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯂꯝꯁꯤꯗ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯏꯁꯩꯁꯦ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯕꯤꯒꯦꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯟꯕꯤꯔꯤꯒꯦ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯇꯝꯒꯅꯤ ꯑꯗꯣ ꯏꯁꯩꯁꯤꯁꯨ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯐꯥꯎ ꯁꯨꯝ ꯇꯝꯅꯤꯡꯕꯩ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯂꯩꯌꯦ ꯏꯁꯩꯁꯦ ꯐꯥꯎꯗ꯭ꯔꯤꯐꯥꯎ ꯑꯩ ꯁꯨꯝ ꯇꯝꯖꯒꯦ ꯂꯥꯏꯔꯤꯛꯁꯨ ꯁꯨꯝ ꯑꯗꯨꯝ
ꯆꯥꯡ ꯅꯥꯏꯅ ꯁꯨꯝ ꯇꯝꯖꯒꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯐꯥꯎꯕꯗꯤ ꯇꯝꯒꯦꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯑꯗꯣ ꯏꯁꯩꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯏꯟꯒꯗꯤ ꯆꯠꯀꯦ ꯀꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤ ꯇꯝꯕ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯏꯆꯟꯁꯦ ꯑꯩ ꯍꯌꯦꯡ ꯇꯨꯡꯗ ꯁꯤꯒꯨꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯟꯕ ꯗ꯭ꯔꯤꯝ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯁꯨꯝ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯒ ꯏꯁꯩꯁꯨ ꯁꯨꯝ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯒ ꯁꯨꯝ ꯏꯁꯩꯁꯦ ꯐꯥꯎꯗ꯭ꯔꯤꯐꯥꯎ ꯏꯁꯩꯁꯤꯗ ꯁꯨꯝ ꯆꯠꯆꯒꯦꯅ ꯑꯩꯒꯤ ꯃꯣꯠ ꯂꯩ ꯑꯣꯀꯦ ꯍꯥꯏꯁꯤꯅꯗꯤ ꯑꯇꯣꯞꯄ ꯑꯩ ꯋꯥꯈꯜ ꯂꯪꯐꯩ ꯑꯃꯇ ꯆꯠꯆꯔꯔꯣꯏ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕꯁꯨ ꯑꯩ ꯏꯁꯩꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯕꯅꯤ ꯏꯁꯩꯗ ꯄꯨꯔꯥ ꯐꯣꯀꯁ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯂꯪꯐꯩ ꯈꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯑꯩꯒꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯅ ꯆꯥꯅꯔꯦꯅ ꯈꯜꯂꯤꯕ ꯂꯥꯏꯟꯗꯨꯗ ꯍꯦꯟꯅ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯃꯔꯝꯗꯤ ꯃꯗꯨꯅꯁꯨ ꯃꯥꯏ ꯄꯥꯛꯄꯗ ꯍꯦꯟꯅ ꯊꯨꯒꯅꯤꯅ ꯈꯟꯖꯩ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯆꯟꯁꯤꯒꯤ ꯉꯥꯛꯇꯪ ꯅꯥꯀꯟꯗ ꯊꯝꯖꯔꯒ ꯏꯆꯟꯁꯤꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯇꯩꯃ ꯍꯥꯏꯕ ꯇꯥꯔꯦ ꯏꯇꯩꯃꯁꯤꯃ ꯎꯅꯖꯒꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯏꯆꯟ ꯕꯤꯟꯗꯤꯌꯥꯒꯤ ꯏꯃꯥ ꯑꯩꯈꯣꯏꯅꯕꯨꯗꯤ ꯏꯇꯩꯃ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯖꯔꯒꯦ ꯏꯇꯩꯃꯒ ꯎꯅꯖꯒꯦ ꯑꯍꯥꯟꯕꯗ ꯏꯇꯩꯃꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯁꯤꯒꯨꯝꯕ ꯌꯨꯇꯨꯞ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃꯗ ꯏꯇꯩꯃꯒꯤ ꯏꯆꯥꯅꯨꯄꯤꯅ ꯐꯥꯔꯁ ꯍꯥꯏꯗꯤ ꯃꯀꯣꯛ ꯇꯥꯔꯛꯄꯁꯤꯗ ꯏꯇꯩꯃꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯛꯇꯔꯣ ꯐꯥꯎꯔꯤꯁꯦ ꯑꯇꯩꯗꯤ ꯀꯩꯝꯇ ꯐꯥꯎꯕꯤꯗꯕ꯭ꯔꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯣꯀꯦ ꯑꯗꯣ ꯋꯥꯍꯪ ꯍꯥꯟꯅ ꯍꯪꯈ꯭ꯔꯦ ꯏꯇꯩꯃꯒꯤ ꯃꯤꯡꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯏꯇꯩꯃꯒꯤ ꯃꯤꯡꯁꯦ ꯍꯥꯏꯗꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯑꯗꯨꯒ ꯏꯇꯩꯃ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯍꯥꯏꯗꯤ ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯩ ꯑꯇꯣꯞꯄ ꯊꯕꯛ ꯍꯥꯏꯗꯤ ꯆꯠꯄꯤꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯗꯨꯝꯇꯪ ꯈꯪꯖꯒꯦꯀꯣ ꯑꯣꯀꯦ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯍꯦꯃꯥꯕꯇꯤ ꯀꯧꯏ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯐꯤ ꯁꯥꯔ ꯂꯩꯖꯩ ꯍꯥꯏꯗꯤ ꯌꯨꯝꯗ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯕꯒ ꯏꯔꯣꯏꯅꯅ ꯍꯥꯏꯗꯤ ꯌꯨꯝꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯕꯤꯔꯤ ꯍꯥꯏꯕꯅꯦ ꯑꯣꯀꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯍꯟꯗꯛ ꯐꯥꯔꯁ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯥꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯐꯥꯎꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯖꯒꯦ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟ ꯑꯃ ꯏꯆꯥꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯁꯦ ꯁꯤ ꯀꯗꯥꯏ ꯐꯥꯎꯕꯗꯗꯤ ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯁꯦ ꯃꯪꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯍꯣꯠꯅꯕꯤꯒꯦꯅ ꯈꯟꯕꯤꯔꯤ ꯏꯇꯩꯃ ꯃꯥꯅ ꯄꯥꯝꯃꯤꯕꯗꯣ ꯑꯗꯨ ꯊꯨꯡꯅꯕ ꯑꯗꯨꯝ ꯃꯥꯅ ꯑꯩꯅ ꯉꯝꯃꯤꯈꯩ ꯑꯗꯨꯝ ꯃꯥꯒꯤꯅ ꯄꯥꯝꯃꯤꯕꯁꯤ ꯊꯨꯡꯅꯕ ꯍꯣꯠꯅꯒꯅꯤ ꯑꯣꯀꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯦꯖ ꯑꯦ ꯃꯗꯔ ꯍꯥꯏꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯗꯤ ꯏꯆꯥꯅ ꯄꯥꯝꯂꯤꯕ ꯂꯝꯕꯤꯗꯨꯗ ꯑꯩ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯗꯅ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯝ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯨꯡꯗ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏꯗꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯅꯠꯇꯕꯅꯤ나 ꯏꯃꯥ ꯏꯄꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯑꯗꯨꯃꯛ ꯁꯧꯒꯠꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨꯅꯤ ꯑꯩꯅ ꯏꯇꯩꯃꯅ ꯊꯝꯕꯤꯔꯤꯁꯦ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯇꯩꯃ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯈꯥ ꯇꯥꯕ ꯃꯥ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 11 ꯇꯝꯃꯤ ꯍꯥꯏꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯦ ꯃꯥ ꯀ꯭ꯂꯥꯁꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯏꯇꯩꯃ ꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯝꯖꯒꯦ ꯍꯥꯏꯔꯤꯐꯥꯎ ꯑꯩ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯃꯥꯅ ꯇꯝꯅꯤꯡꯉꯤꯐꯥꯎ ꯇꯝꯍꯟꯒꯅꯤ ꯑꯣꯀꯦ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛꯇꯁꯨ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩ ꯂꯥꯏꯟ ꯑꯃꯗ ꯆꯠꯈꯤꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯦ ꯁꯥꯟꯅꯕꯗ ꯏꯁꯩꯗ ꯐꯥꯎꯔꯦ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯌꯥꯔꯛꯑꯣꯏꯗꯧꯔꯤꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯆꯠꯂꯤꯕ ꯂꯥꯏꯟ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯂꯥꯏꯔꯤꯛꯁꯤꯁꯨ ꯇꯨꯡ इनरगा हाइतारे लाइक इनबा और नत्रगना इसैना इनबा अदुमदि आदि कोगी होनगदोरबा मिदुगी अनिंगबा पामगी वाखलोंदा तारे अदु नतबिददि अनिमक्से पुन्ना होनानिंगी हाइबा आइगी वाखलोंदगिसु थमजरी अदुगा इतैमगी वाखलोंदसु हादि चान महाकी चानुपीसिना हेक तमनिंगलिबा फावबा तमनगनी हाइबा अदुगुंबा वाखलोन अदुनी यामना नुंगाइजै मखा ताबसिदि अरोइबा वहंग ओइना इचन विद्यादा मफुं खरा हंजगे मखा ताबदा चन जिक खोगी सिना आइना सिंजब कंपटीशन नि मतुंग तारकप कंपटीशन सिंगदा चन से मखा ताना यावबिगेना खनब्रा नत्रगना करी खनबिगे कंपटीशन ची यावबदा अदुमदा हादि चंदा कानाबा फंगब्रा कमाइन तौ कंपटीशन खुदिंगमा आई सुम यावगा लाए मखा ताब खुदिंगमा आई सुम यावजगे अदो अखोई कंपटीशन खुदिंगमक्ता यामबोना सुम सलाकपदा आई अवार्ड अपादो मिखतपा ngamnabagi tanjadu pibiye adugi sum competition je makha tabu khudingma ai yawge na khani ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯀꯝꯄꯤꯇꯤꯁꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯌꯥꯎꯕꯤꯈꯣ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯇ ꯁꯤꯟꯕ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯕ ꯌꯥꯏ ꯈꯨꯗꯤꯡꯃꯛ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕꯤꯌꯨ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕꯅ ꯑꯩꯈꯣꯏꯒꯤ
ꯀꯂꯥꯀꯥꯔ ꯑꯣꯏꯖꯔꯤꯕ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯌꯥꯝꯅ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯝꯄꯤꯇꯤꯁꯟ ꯈꯨꯗꯤꯡꯃꯛ ꯌꯥꯎꯕꯤꯒꯗꯕꯅꯦ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯟꯗꯒꯤ ꯏꯁꯩ ꯑꯃꯇꯪꯒ ꯑꯩꯈꯣꯏꯒꯤ ꯇꯥꯖꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯆꯟꯒ ꯎꯅꯖꯕꯒꯤ ꯍꯥꯏꯗꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯒꯦ ꯏꯁꯩ ꯁꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯉꯁꯥꯏꯒꯤ ꯏꯁꯩ ꯁꯤꯡꯒꯔꯁꯤꯡ ꯍꯪꯈꯤꯕꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥ ꯁꯩꯁꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯆꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯨꯄꯥ ꯁꯩꯁꯛꯄꯁꯤꯗꯤ ꯀꯅꯥꯅꯣ ꯑꯣꯖꯥ ꯑꯦꯖꯦꯒ ꯑꯣꯖꯥ ꯑꯥꯔꯕꯤꯟꯒꯅ ꯏꯄꯥꯝ ꯄꯥꯝꯖꯩ ꯑꯗꯨꯗꯤ ꯐꯔꯦ ꯏꯆꯟꯅ ꯑꯔꯣꯏꯕꯗ ꯏꯁꯩ ꯐꯖꯕ ꯏꯁꯩ ꯑꯃꯇꯪꯒ ꯏꯆꯟꯅ ꯐꯖꯔꯦ ꯀꯥꯏꯅ ꯈꯟꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇꯪꯒ ꯁꯛꯄꯤꯅꯕ ꯈꯪꯍꯟꯖꯔꯤ ꯑꯣꯖꯥ ꯑꯥꯔꯕꯤꯟꯒ ꯁꯛꯄ ꯏꯁꯩꯅꯦ ꯑꯁꯤꯝ ꯁꯛꯆꯔꯛꯀꯦ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯨꯝꯄꯛ ꯂꯦꯞꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯩꯁꯦ ꯇꯥꯕꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯁꯦ ꯅꯥꯟꯊꯈꯤꯒꯦ ꯇꯧꯋꯤꯒ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕꯗꯣꯀꯣ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯒꯤ ꯇꯥꯟ ꯀꯩꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯪꯅ ꯊꯥꯗꯣꯔꯛꯄ ꯈꯣꯟꯖꯦꯜꯅꯤ ꯀꯪꯅ ꯊꯥꯗꯣꯔꯛꯄ ꯈꯣꯟꯖꯦꯜꯁꯤ ꯐꯥꯎꯕꯗ ꯇꯥꯕꯗ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯔꯛꯑꯒ ꯃꯥꯒꯤ ꯍꯥꯞꯐꯝ ꯊꯣꯛꯄ ꯔꯤꯚꯥꯞ ꯗꯦꯟ ꯕꯦꯁ ꯃꯌꯥꯝ ꯍꯥꯞꯄꯛꯑꯒ ꯁꯛꯂꯛ ꯇꯥꯔꯒꯗꯤ ꯏꯆꯟꯒꯤ ꯈꯣꯟꯖꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯏꯃꯥꯖꯤꯟ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯁꯤꯒ ꯎꯅꯖꯕꯒꯤ ꯇꯥꯡꯀꯛꯁꯦ ꯂꯣꯏꯁꯤꯟꯖꯅꯕ ꯍꯣꯠꯅꯖꯒꯦ ꯑꯔꯣꯏꯕꯗ ꯉꯁꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯏꯆꯟꯁꯤꯒ ꯎꯅꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯤꯕꯁꯦ ꯃꯔꯨ ꯑꯣꯏꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯑꯩꯅ ꯄ꯭ꯔꯥꯏꯖ ꯈꯔ ꯊꯝꯖꯩ ꯌꯥꯝꯅ ꯊꯝꯕꯗꯤ ꯅꯠꯇꯦ ꯈꯔ ꯌꯥꯝꯅ ꯄꯤꯛꯄ ꯄ꯭ꯔꯥꯏꯖꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯖꯁꯤꯡ ꯑꯁꯤꯁꯨ ꯄꯤꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯔꯣꯏꯕꯁꯤꯗꯤ ꯆꯟꯗ ꯑꯩꯅ ꯊꯝꯖꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯃꯀꯣꯛ ꯇꯥꯔꯕꯗ ꯄ꯭ꯔꯥꯏꯖ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯝꯖꯈꯤꯕ ꯄ꯭ꯔꯥꯏꯖ ꯑꯗꯣ ꯑꯩ ꯆꯟꯁꯤꯗ ꯁꯤꯟꯅꯖꯒꯦ ꯑꯣꯀꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇ ꯌꯧꯁꯤꯟꯖꯔꯦ ꯑꯁꯤ ꯐꯥꯔꯁ ꯇꯥꯈ꯭ꯔꯕ ꯌꯨꯇꯨꯕ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯐꯥꯔꯁ ꯇꯥꯈ꯭ꯔꯕ ꯏꯆꯟ ꯑꯁꯤꯗ ꯐꯥꯔꯁ ꯋꯤꯟꯅꯔ ꯄ꯭ꯔꯥꯏꯖꯀꯤ ꯃꯅꯥꯗꯣ ꯈꯨꯠꯁꯤꯟꯅꯖꯒꯦ ꯃꯌꯥꯝ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯔꯣꯛ ꯋꯤꯠ ꯑꯔꯨꯟ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯟꯕꯤꯕꯒꯤꯗꯃꯛ ꯁꯤꯟꯕꯤꯔꯤꯕ ꯑꯁꯤꯗ ꯑꯩꯕꯨ ꯐꯥꯔꯁ ꯇꯥꯍꯟꯕꯤꯔꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯃꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯣꯀꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯟꯗꯛ ꯐꯥꯔꯁ ꯌꯨꯇꯨꯕ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯑꯣꯟ ꯔꯣꯛ ꯋꯤꯠ ꯑꯔꯨꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕꯤꯁꯤꯡꯗ ꯄ꯭ꯔꯥꯏꯖ ꯌꯦꯟꯊꯣꯛꯄ ꯑꯃꯗꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯀꯝꯄꯤꯇꯤꯁꯟ ꯀꯌꯥꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯩꯔꯤꯕ ꯏꯁꯩꯕꯨ ꯄꯥꯝꯖꯔꯤꯕ ꯏꯁꯩꯕꯨ ꯉꯥꯎꯖꯔꯤꯕ ꯀꯌా ꯑꯃꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯀꯝꯄꯤꯇꯤꯁꯟ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯀꯌꯥ ꯊꯝꯖꯕꯒ ꯏꯔꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯔꯣꯛ ꯋꯤꯠ ꯑꯔꯨꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ